Image Paudam Tabiribo Paipanama Puri Nanaurem Nahamamukta Taramna Okchari Loinana Krumjari Nasi Maruiba Pauda. Union Minister of State External Affairs and Education R.K. Ranjangi Jan Asirwat Jatra Moreda Miyamna Harautayamna Okre. Haukiba Pung Kunmarida Manipurda Nauna COVID-19 positive Oiba Mioi Chahum Humfugamapal Tenakre Mioi Taruna Laicherasina Laikidre. COVID patient Singda RSS Amadi Seva Bharati Ge Volunteer Singna Ayush 64 tablet Yentokre. Luinena Pakistan Gi Lahore da Kinba Maharaja Ranjit Singh Gi Mitam Amangata Thohan Kibabu Yaning Taba Fongdoktuna protest Tokre. Mapungoiba Paumu Pizari. Jan Asirwat Jatra Gi Khongset Ki Sarwama Oina Union Minister of State External Affairs and Education Gi R.K. Ranjan Gi Ngasi More Gi Khongchata Ngasi More da Leiba Tungan ba Kanglukaya Gi Luching Basing Amadi BJP Technopal Mandalna Mahaku Harautayamna Opaki Thauram Ama Pangthokre. More Police Station Gi Manakta Leiba Jingja Pauge Asaba Murtida Lai Pareng Huktuna Ikai Kumnaki Tungda Hill Tribal Council Moregi Conference Holder Miyamga Unabagi Thauram Ama Pangthoki. Thauramadu the State BJP President A. Sarda Devi Kakching SC MLA M. Rameswar Hanagi MP Oiramba KSS Bhavananda BJP ST Morcha Manipur Pradesh ki President Lanjangai Kamai Vice President J. Khongzai BJP Spokesperson Benjamin Mate Amadi Party Segi Tongan Baluching Bakaya Amasu Thauramadu the Suryaki. Thauramadu Madi Lainana More the Leiba Tongan Ba Community Leaders Singi Maiketegi More the Paikat Kadaba Chaukat Tauranga Madi Lainana Tongan Ba Point Yauba Memorandum Singh Union Minister of State R.K. Ranjan Amadi BJP State President A. Sarda Devida Kusinaki. Thauramadu the Union Minister of State R.K. Ranjana Haikibada, India ki Prime Minister Narendra Modi na Mahakpo Council of Minister da External Affairs and Education da Union Minister of State Oina Wasak Lauraba Matungda Aigi Mafam Singda Chalaga Miamdagi Yaifamangol Niraga Aina Tawadoriba Tabak Thoram Singda Mai Paknabagi Kongcharasi Chatpane Haiki. Indiana Ningkha Tamna Bahona Bada Thawai Kathokraba Mina Masak Khangbidraba Luching Basing Amadi Atho Basing Asibu Masak Khangdong Naba Haukiba Humdraga Manga Soba 15 August ki Independence Day Numit Asidagi Makoi Sing Asibu Ningsing Bagi Thauram Haukre Haiki. Moreda Leiba Tongan Ba Community Leaders Singi Maikaidagi Chaukat Tauranga Mari Lainana Bisilakhiba Memorandum Sing Asige Tabak Sing Yangsilagani Haiba Wafong Kaya Amasu Fongdolanki. Kai mayam su unano phunjari si ai mayam bukurum jabal lakpadi. Aduga loinana Bharat ki ningkha tamna hona bada mina masak khangbidraba Bharat ki itihas ta masak takhidraba lam dugi kasin koya da ningkha tamagi dokta mapunsina mapunsi do kathokram mayam do adugi mafam da satlaga akoina khurum jaba laikachaba aduga loinana makogi spirit for the cause of their motherland, for the cause of the freedom. Adada Taukibado, Madugi inspiration do Bhuti Sinduragi Kuna Laikacharaga Lauraga all throughout the country. Masigi, freedom gi, movement gi, Magi Itilado, Amuhandari, Vibe Tonava, Wanabani. COVID-19 pandemic asida Manipur da haukiba pungkun mari da mioi chahum humfuga mapal nauna COVID positive oikre mioi tarukna laikidre nauna positive oiraba sing ase tharaga state asigi apunba COVID positive case masing lakh ama lising mapal chahum taraga tare sukre aduga apunba laikidaba migi masingna lising amaga chatret kunga nipal ni pungkun mari asida mioi lising ahum chatret test tauki aduga masi tharaga apunba test tauki bagi masingna lakh tara matoi lising humfuga mapal chanipal yankhaiga mapal yaure hauji state asida active case masing lising manga chamanga sumna taruk leiri mioi lakh ama lising ani subna
humfuga humdoina recover taukhre aduga manipur gi oina naba fabagi changsa maudra humdoi dasmek ahum nipal yaure Kakching district ki oina haukiba pung kunmari da mioi kungani thoi nauna covid positive oiba thengna ki pungpham asida district asigi mioi chamaga yankhai ga mari test tauki aduga makhoi lenga ki covid testing center da chamaga kunmathoi ima hospital da taraga taruk amadi jiban hospital da taraga tare test tauki bani maduda mioi kunna lenga ki testing center da amadi mioi anina ima hospital da covid positive oiram ki bani malem asida covid positive oiba mi gi masing koti kun lakh Maudra ga mga lising yankhai ga mari chamari kuntra yaure masigi manungda mioi lakh nifu humdoi lising maudra ga nipal chani taraga mapal na laikhidre aduga mioi koti taraga nipal lakh humudra ga nipal lising kunga taruk chamanga humfu mapal na narambadagi farakre covid pandemic asina khwaidagi henna sokhallaba leibak na mioi koti ahum lakh humudra ga nipal lising maudra ga taruk chamanga marifu ga nithoi positive oikraba oikibana USA na oire Indiana case koti ahum lakh humfuga nithoi lising marifuga manga cham sumna ama thengnaduna ani subada aduga case koti ani lakh mari lising taraga taret chani sumna mari thengnaduna Brazil na ahum subada sokhalaba lebak oiri India gi oina positive case lakh humfuga mari lising ama chani tara humdoi thengnaduna Maharashtra state na hanba case lakh Kuntraga taret lising kungamari somna kuntra thengnaduna Kerala na ani soba amadi case lakh kungamapal lising kuntraga mathoi chanipal kunga taret thengnaduna ahum suba sokhalaba state oiri Ministry of Ayush Government of India gi meeting makhada Regional Research Institute for Homeopathy New Chakun Road ka khosamnaduna COVID positive oiraba chahi taragan Nepal dagina humfu faugi manungda leiba patient singda Rashtriya Swayam Sevak Sangha RSS amadi Seva Bharati gi volunteer singna Ayush 64 tablet lemna yenthokre RK Dinamani Singh co-convener COVID-19 response team CRT RSS na phongdorakpada Ayush 64 tablet ase Manipur gi Tampaki district sing amadi Ukhrul district ki home isolation amadi isolation center da leiriba mioi singda yenthoki Tablet pibada anaba singi layongi matung ina category ani thokna khaidoklaba matungda hidak piki ahanbada asymptomatic laina layong uthoktana positive oiraba patient singda ayu 64 tablet ki bottle ani ani piduna makhoibu nongmada tablet ani rak chananaba amasung in mild to moderate masada symptoms khara utpadagina hauraga Mayai oirab leiba patient singdana bottle ahum piduna nongmada tablet ani ahum lak chahan naba instruction piki Poirei leimarol Bairapai bi apunba Manipur All Manipur Women's Voluntary Association amabuwa amadi All Manipur United Clubs Organization amukona pullaga COVID-19 amaram oiraduna chaitheng phangliba Mayam asidagi khara hena awaba mayoknariba mioi singgi khongul liduna chinjaki polam sing mateng pibagi thabak makhata na chathari ngasi loop ahum masina Imphal West Imphal Thawbal amadi Kakching district ki punna imung chamaga humfuga mari da cheng kg mari yenthokre tha kharagi mamangdagi Manipur gi tongan ba khulsingda loop ahum masina koina chatuna mafam adugi loop kayaga kusam naraga chinjaki polam sing asi yenthoktuna lakhibane Siang yenthokpagi khongchataduda Poirei Leimarol gi President Longjam Memchaubi Vice President Soraisam Memcha Amabuwa gi President Yongkhaibam Kunjarani amati Amuko gi President Feroijam Nando Luwangsu saruyaki Ngasi siang yenthokhiba mafam sing adudi Thawal district ki Thawal wangmatabada Kunai kanba Mairapai bi apunba lob Khukampalga khosam naraga imung humfuga nithoi Kakching district ki Palelda Chingtam nupi lob Chinalupka khosam naraga imung humfuga nithoi Imphal West district ki Haikrujam mamang makhalekai Morning Star Club ka khosam naraga imung kun awang jiri mamang lekai da United Progressive Club awang jiri upka ga khosam naraga imung kun amadi Foijing Chingning Juvenile Club RCJA ga khosam naraga imung kunda cheng yenthoki MLA K Ranjitna Sugno Kendra gi manungda leiriba tolo taraba mioi kaya yauna awana
taраklabasingda mating pangduna lakhibagi saru ama oina ngasi sugunu municipal council gi ward number 1 khobok chingya da leiba matam sangna hawgar kangkhatpa ngamjatraba CH Kumar gi yumda development committee sugunu gi kuthangda chana thaknaba polam sing yauna sel oina lupa lising kunga mating pangkhre development committee sugunu amadi sugunu block mahila congress committee gi luching basingna MLA na pirakpa polam sing cheng beg manga alu beg ama tilo beg ama aduga chathau ngari thum morok na chingba sing tingbang oina khusinaki hawgar kangkhatpa ngamdraba CH Kumar gi loina bida development committee sugnu gi en inaw machana su lupa lising manga sugnu ward number 2 dagi KH voina cheng beg amaga loina na lupa lising ani amadi sugnu active service association na su lupa lising taraga manga gi mating su khusinaki mating pangbirakpa duda apenba pokladuna CH Rojita na sugnu kendra gi MLA K Ranjit masa laktraba su sel amadi polam sing pibirakpa amadi lanai mioi kya mating pangbirakpabu thagatpa phongdorokhibaga loinana miyamna su aigi puroiba layeng bagi damakta mating pangbiyo haina su miyamda apil tarokli aigi puroiba naraga lairakpada sumba kendragi kaka Ranjit na mating pangbirakpaje yamna nungaijaba phongdokjai adagi laiba kaka masamag lakpa ngamdragasu laiba iche ine mayamsina aigi nena mating tawbirakpaje yam thagatpa phongdoksare aigi puroibaji phananabagi damakta mating pangbiyu mayam amarom daso MLA K Ranjit na sugnu kendra gi covid paksan na sandorokta naba paikhalakpa thorangi makhada covid positive oiraklaba khudingmak community home isolation singda songsoi soidana thamnana naba pautak sing piduna mari leinaba sing yauna covid task force singda chauba thodang lohhanduna honarakibagi kendra sida COVID ki fivum tamna fogalakle hairi sugnu kendra gi mafam tarada COVID anaba sing thamna naba hangdokhiba CHIC sing gi manungda ngasidi JNB Umatel amadi sugnu guest house da COVID anaba nifu mukhakta lady MLA K Ranjit na haukiba mamangdagi CHIC sing da lady ba inmate sing da chak yensang sing COVID task force sing gi achoba mating da loinana achang basen pham sing MLA na puthokuna ngasi fawbada lakli MLA na tawriba thabak sing asida apen ba pokladuna wangjing khunau covid task force na so JNB Umatel da leiriba inmate sing da nongmagi insang oina nga mating pangkhre Jujik JNB da leiriba ana basing da khoi sugnu kendra gi MLA kera jina na hanai asang ba tonggo thakwa sindi da tobajida wajin khunau covid task force ma ki digi nga ki thara tang ana ba yino thuna phagalakna ba asi matang sabi raga jam thuna phabu osnu haiduna wajin khunau covid task force ki ma ki digi nising jare Bisnupur Block Congress Committee, Bisnupur Block Mahila Congress Committee, amadi Bisnupur Assembly Youth Congress Committee gi luching basing loinana 26 Bisnupur AC gi Congress workers sing yauna punna mioi lising taruk chamaga humfuga manga Indian National Congress tagi resign tawkre ngasi ningthokong gi ibudo pangamba community hall da pangthokhiba apunba mifamna mass resignation gi warep asi lokhibani ngasi mass resignation tawbagi matangda Bisnupur Block Congress Committee gi secretary RK Fulamani na phongdokhibada ngasi phangkhiba apunba mifamna ex MLA Govindas Konthau jamna lorakliba firebasida amata oina saugatuna lamdam asibu henna chawkhanaba honabada mating pangsinba oina mass resignation asi chathabani lemhauriba thomi sing kaya amasu makhata na resign tawnana na ba leiri haina su mahakna phongdokhi ngasigi mifomaduna tongan ba warep ahumsu lokhi Honorable ex-MLA Sri Govindas Konthau Jamna Lauriba Firev Rajniti ki awonba puramna honariba sida solidarity puttuna akoi punamak su BJP da join tawsinna BJP si mabangal kalhanna afaba sasanama purakpa ngamnana bohonabada kendra praja sinasu sapsana Sri Govindas Konthau Jamna adu mathodang adu lorakani haibagi thazaba punama adu Honorable MLA ex-MLA ki mafam da leibadagi ngasi Bisnupur Block Congress Committee, Bisnupur Block Mahila Congress Committee, Bisnupur Kendra Assembly Congress Committee na makhoi gi unit ta leiriba worker lising tarukla chamaga manga sida punna resign to National Highway number 37 gi nong dolai da leiba
Valley Bridge ke plate amasu ngasiga thangna ahumrak nanthokuna takibadagi gari sing satpa yadana leramba adu semlaba matungda ngasi nyongthil pung ahumrom taba duwaidagi loaded truck sing natana gari sing satpa yakre hari tha sigi tang taraga tarukta hanba oina plate nanthokuna taraba matungda mathang numita su plate amasu taduna semjin khiba duga ngasi su amuhanna ayukta thongi plate asi nanthokuna takibadagi National Highways and Infrastructure Development Corporation Limited NHIDCL na semduna pallamba gari sing chatpa hauke adubu thong asida loaded truck sing di chathandri hairi Patsoi Kendra gi ex MLA gi sapam Kunje Kesor Kebana COVID ke awana mayung nariba Kendra sigi praja singda tangkang naina lepalaitana chatharakpa tingbang bagi potlam sing yanthok bagi sarwama oina ngasi su Kendra sigi tongan ba yumthong lising ama henbada nongmada changdraba yadraba chana thaknaba cheng hawai alu tilhauna chingba yanthokre Kendra sigi manungda barada leiba mioi kaya yauna 19/30 19/31 hainau bok amasung langjing makhalaikai da leiba YCW amadi lamjing maira paibi club khusamnaduna potlam sing asi yanthokibani covid ki waraba matam asida praja singi khalaga angamba mateng pangbirakpa sikidamakta miyamna sabam kebabu thagatpa phungdorakli Pakistan ki Lahore da Kinba Maharaja Ranjit Singh gi mitambu amangata thowan kibagi thawongbu yaningdaba phongdokpagi protest ama New Delhi da leiba Pakistan gi High Commissioner gi manakta pangthokre protest singi manungda Yuva Morcha Purbanchal Morcha amasong BJP gi Delhi unit ki 6 cell gi luchingba sing amasong thomi sing yauke Pakistan Prime Minister Imran Khan na thodok adugi damakta lale haijagadabani haiba wafam palladuna kholaukia protesters sing na lauki protesters sing adu Pakistan High Commission ge manakta leiba barricade police na thatki Delhi BJP media cell ge head Navin Kumar na haikibada Khan dege koina apology ama pami duga lebak aduda leiriba masing yamjadraba Hindu amadi Sikh singbu otpi neibiriba adubu thokhalaro haibagi assurance Pakistan gi PM Khan na sengdokadabani fit mapal wangba Senjen Saba Sikh ruler Maharaja Ranjit Singh gi mitamadu lebak pogan numita manghan takhan kibani Afghanistan da Taliban na government ama semnaba thoranglingai marakta Haqqani network terrorist group ki senior leader amasung Taliban commander ama oiriba Anas Kukani na hanagi Afghan president Hamid Karzai ga unakre unabadu da Karzai na government ki maruoiba peace envoy Abdullah ga loinarakhi hairi di Haqqani network ase Kabul bu Loksin kibada Taliban gi maruoiba factor amani haike duga Pakistan ga loinana ngamkhaida base oiba network asina haukiba chahi khara sida Afghanistan da yamna satiraba attack ya sathaki hairi State-run Northeastern Regional Agricultural Marketing Corporation Limited hengadhanaba lupa crore humbudragatare dasmek mari mangagi package ama pithabada the Cabinet Committee on Economic Affairs CCEA nangase approve tokre Northeastern Regional Agricultural Marketing Corporation Limited Naramek ngase Ministry of Development of Northeastern Region M Donor gi Administrative Center gi makhada center na chalaiba public sector enterprise amani meeting loiraba matungda Neramek ki damakta revival tongnaba lupa crore humudra gatare dasmek mari manga gi package ama kaithokpada CCEA na ayaba pikre haiba wafam adu Information and Broadcasting Minister Anurag Thakur na phongdokhi aroibada marubau umhonna pizari Union Minister of State External Affairs and Education R.K. Ranjan gi Jan Asirwad Yatra Moreda miyamna harautayamna ofre. Haukiba pung kunmarida Manipurda nauna COVID-19 positive oiba mioi chahum humfuga mapal thengnakre mioi taruna laicharasina laikidre. COVID patient singda RSS amadi Seva Bharati gi volunteer singna ayu 64 tablet yenthokre. Loinena Pakistan ki Lahore da Kinba Maharaja Ranjit Singh gi mitam amangata thohan kibabu yaningdaba phongdoktuna protest tokre ngasi damakta image PAODAM 18th mohanna khurumjari